Manipuri mana ai khoi kaubuda ai khoi kaubuda ai khoi ibudau wangbrand gi khumamda ai khoi ibudau thangji gi khumamda ai khoi gi religious right we should be allowed to go to ngasi akoina sida DMCC na sinjaduna kabru ka seba team sida pusinjare si koi mayam irei cha singda koi haijening madi akoi gi mahirol dagi akoi gi paipu hakit dagi akoi gi angai pakki lesem lon dagi haupa kabru pa sibu koi ngasi sahi ani phaw ngamdana amadi chatpa yadana thunga thambasi masi against da akoi irei cha mayam da koi na haijeri badi kabru ka si hai campaign si hogok chabani akoi maira chukhat chabani aduga loina kabruda nati akoi laiba thangjing ching amadi wangbrand ibudo wangbrand kondong lairabi haiba laifam den makai si loina akoi kana ba honi namisi amadi kabru ka si haiba sida ahan magi timsi puthok charaga akoi maira chukhat minaraga akoi sidagi akoi na DMCC na hogdok chariba kabru campaign sida mayam gi laiba mai bung budi magna amadi akoi laiba iricha sing sina akoi ka bagi kaino timsta makha chatharaga akoi kana ba sem sabagi haujarabani amadi akoi hogi IDP singna laiba ngasi sahi ani hajalaktor baw mayim da hanba ngamdana amadi mi mang ba sing ngasi baw thiba khangdana mising victim miyam ama amle thawai tha khaba ngamkhai nga bada akoi athauba singi masigi kai khumnaba karam gan uttoino haido ei cham yang ngasi akoi wang tawduna lairimi amadi ngasi siliba jantar mantar da DMCC sina siliba kabru ka si haiba campaign sida akoi IDP gi mohit ona silaga akoi projecta lakpi amadi magi wahai kam thambirami masi akoi gi thogat piba amadi akoi gi thona rijeng hapiba mayam sina masida akoi gi IDP sing se akoi yumda hanjina mahona ba amadi sahi ne hena khangjilak pase khangbagi pangal loisila adi masida gi henba lanjao ma tholakani amadi masi tholakpa matamda thingba ngamoi aduna masigi potse koi government of India government of Manipur na mitumna hom singna le birga akoi democratic right sing akoi constitutional right sing akoi gi haiba demand sing se akoi athuba matamda no to sanbiu demand sing se pibina bhona biu amadi akoi gi laiba Manipur thugai ni haiba piruk makse masi takhai biu haina smaina thamje aidi ming Sangeeta Kaisam ngasi aikoina DMCC da aikoina DMCC da singuna ngasi jantar mantar da aikoina ngasi pulli basigi maram se kabru kasi haibani kabru haise aikoigi thagona riba aikoigi thawai haksang oi ba kabru bu sahi ani suna sahi ani tharaba sawda kahandana aikoida leiba se akoi tasena thawai nugai jate aikoina ngasi DMCC na hogdoktuna Delhi asidagi jantar mantar dagi mairi macha macha chukhanba hori base masigi mairi sina maijau onhallaga aikoi pulam amata oina unity oina aikoi gi kabru aikoi da sinagadabani aikoi da kabru ka ban himba yaroi aikoi gi kabru ka base aikoi gi right ne haibase aikoi maitai pumna magna amata oina sombok minaraga aikoi haimina si haiduna ai mayam da haizari aduga mayam sin hangbira ko yawi kabru sing asidagi ka ba hogdorabra jantar Delhi dagi kabru kamaina karak kadoino haiba doubt lebe yawi madugi doubt to clear oi boina khoina haizaning badi DMCC na huzik sinjar ba hawra ibase mase yamna apik ba step ama khamtang ne khoina lakhachare ibase apik ba step se sauba achauba successful ama ohen ba haibasida Manipur da leibiriba ima iben sin inau sandra isa isu singi mokhoi gi su achauba thongdang ama darkar lei aduna madugi thongdang su sapmana na lawmina si haiduna haizari aduga akhoina kaba se ngasi sidagi hawbanate ngasi mairi su khatchabani aduga akhoi DMCC na sinjaraga DMCC khamtang nattana Manipur da leiriba sangstan kaya amaga punna pulak seminaraga akhoi kabru tan soidana kasi aduga akhoi kaba hawnabagi matam sigidamakta amasung yamna hotna jariba sigidamakta akhoi DMCC na registration ama tawjagani hujiki situation pibam se yengaga aduna registration gi damakta DMCC da tana birau aduga DMCC da call tawbirau haina mayam dai haizari